ꯑꯊꯨꯕ ꯃꯇꯝꯗ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯁꯔꯗꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯒ꯭ꯔꯥꯎꯟ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯌꯦꯡꯂꯒ ꯁꯦꯟꯇꯔꯅ ꯑꯊꯨꯕꯗ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯅ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯨꯝꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯟꯍꯟꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯎꯟꯅꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ ꯖꯨꯂꯥꯏ 5ꯗ ꯖꯄꯥꯟꯗ ꯑꯀꯤꯕ ꯐꯪꯕ ꯁꯨꯅꯥꯃꯤ ꯂꯥꯛꯇꯨꯅ ꯁꯤꯇꯤ ꯀꯌꯥ ꯃꯨꯠꯈ꯭ꯔꯒꯅꯤ ꯀꯥꯔ ꯇꯨꯔꯦꯟꯗ ꯌꯨꯡꯁꯤꯟꯈ꯭ꯔꯦ ꯗ꯭ꯔꯥꯏꯚꯔ ꯁꯤꯔꯝꯒꯗꯧꯔꯤ ꯍꯥꯏꯔꯤ ꯁꯤꯂꯤꯟꯗꯔ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯔꯦ ꯑꯩ ꯁꯤꯂꯤꯟꯗꯔ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯜꯂꯔꯣꯏ ꯍꯥꯏꯔꯤ ꯅꯨꯄꯤ ꯈꯔꯅ ꯇꯨꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯤꯌꯥꯝꯕꯨ ꯁꯤꯠꯇꯕꯅꯤ ꯆꯥꯛ ꯆꯥꯒ꯭ꯔꯤꯡ ꯑꯃꯅ ꯆꯦꯡꯄꯣꯠ ꯑꯃ ꯃꯥꯡꯊꯣꯛꯄꯒꯤ ꯊꯕꯛ ꯇꯣꯛꯄꯤꯔꯣ KMWO ꯑꯃꯤꯠ ꯁꯥꯍꯅ ꯌꯦꯡꯊꯤꯅꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯅꯥꯒꯥ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯂꯦꯞꯇꯨꯅ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯁꯤꯟꯅꯈ꯭ꯔꯦ ꯊꯥꯖꯅꯔꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯁꯦꯟꯗ꯭ꯔꯥ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯣꯜꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯗ꯭ꯔꯥꯏꯕ ꯆꯠꯊꯔꯒꯅꯤ MPAN ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤꯅ ꯇꯥꯡꯈꯨꯜ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯕꯨ ꯐꯨꯕ ꯀꯤꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯀꯟꯗꯦꯝ ꯇꯧꯏ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤ US ꯏꯁꯇ꯭ꯔꯥꯏꯛ ꯃꯇꯥꯡꯗ ꯏꯔꯥꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯤꯅꯥꯒ ꯈꯨꯠꯁꯝꯅꯈ꯭ꯔꯦ ꯖꯨꯟꯇꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯪꯒꯥꯡ ꯔꯤꯖꯤꯝꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯇ ꯃꯤꯆꯝ 9 ꯍꯥꯠꯈ꯭ꯔꯦ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯦꯟꯅꯈ꯭ꯔꯦ MLA Radheshyam ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯀꯧꯔꯛꯄꯗꯒꯤ ꯗꯦꯜꯂꯤ ꯌꯧꯈ꯭ꯔꯦ PM ꯅꯠꯇ꯭ꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯟꯅꯔꯕ ꯃꯇꯨꯡ ꯁꯤꯑꯦꯝ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯔꯕ ꯌꯥꯏ ꯍꯥꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤ